Akoijam Nonganba misigi case National Investigation Agency NIA na makha tawa investigation chathanaba Manipur Police Department na NIA da proposal ama thakhre loina na State Home Department na su India lenga ke Ministry of Home Affairs da NIA da makha tawa investigation chathanaba thakiba proposal adu recommend tawkhre haina Kangpopi District KSP TH Bikramjit na thadorokpa cherol ama na hairi panbaya badi mamang thagi tarani thoida National Highway 2 ge Kangpopi District ke manung chana leiba Changawung village da Akoijam Nonganba LS again ge asibhak changoi Fangkibani misi asiga mari leina mihat aduda chenabani haiba mahaka khangnaban nupi Sonia amadi Moses Fagat khre thokdok asiga mari leina tongan tongan balup kaya yauna JC na lengakta misi asigi case ta makha tawa investigation chathanaba NIA da sinau haina taksinuna lakhibani